Su taraga tarelak subu na Eco Network Manipur amadi Asok Traders Sinthanganba mandal leiriba Asok Traders ka kusamnarakanda plastic recycle tawna bagi Eikhoi club amadi select group singna tungjallaga thamlakpa plastic sing Eikhoi lokhatpa lakjabani Eco Network Manipur na Manipur si yamna lunan malamda mo ohenna bagi damak changsilakliba khongjang asida Eikhoi saruk yabiba amo oina masibu mai paanna bagi damak Select group ki Maibel Singh Eikhoi Leiba club Tongan club na su thudang obiduna lakli hojikti Eikhoi waste khudima kanaba hiramda sinaba yare habdu khangakpadagi plastic bottle sing langthoknadre aduga chakhumdagi tholakpa Eikhoi gi kitchen item phoba mafam jana tungsilaga thamle asumna manipur gi miyamna Eikhoina sinaba loiraba kanadre na khallaiba potsing mafam jada badal langthomba madu mai thadu aduga mosalalamba Eikhoina ga langthokpa Mafam chadaba sairamba tasanba khomjinba asigi sarukna yaudaba masina maram orakanda my waste my responsibility haiba asimade Eikhoi thugaire haina lobbi yai isagi iramdam isagi laikai isagi khunse isana lu nanbagi thodang Eikhoi lominase Leingak Khaktana lu nanbagi lamda mo ohenbada wana thokani environment kanbada wana thokani marammaduna Eikhoi sinnariba polamse Eikhoina mafam chana thambagi hainabi ma Eikhoi sangati mafam chana madu tasanba mafam chana thammakana amukana paisa onthokpa yananaba asigumba thabok ama leire haibase miyamda hena khangalakanda Eikhoi kanaba hiramda sinnanabagi adu khongthang ama paikhatminasi khairoktasu hana leibiriba select group ki Maibel Singh hojik Eikhoi oina plastic recycle tawnabagi khongalibase masigi oiba Eikhoi store tofam mafam mari sugalale hanadi mafam amakhak leirambani miyamsina gyan taba amadi miyamsina masigi kanabasi khanglakpadagi select group ki Maibel Singh sina chawba thodang lawrakanda tasalaga khomjalaga thambagi mafam ji nongmage Eikhoi collection tawraga store tofam je masing henkalakpani Asok Traders su masigi kanabaji chapchana pibirakanda Asok Traders ki oiba yamna chawba contribution nama miyamdasu thambirakanda masi punna Eikhoi kanaba hiramda chatpa amadi lunanba lamda mu ohenba ngamba loina environment kanmadasu yamna chawna mateng pangba amadi yamasu yamdrabasu Eikhoi select group ki Maibel Singda khara do rasu senthok lambi ma sinma ngambagi thudang adune Eikhoi hojik lakjaribase Manipur gi miyamna su luba nanba lamda mo ohenna bhonabada isagi oba thudang adu lobiba aduga environment kanbadasu isagi oba thudang adu lobiba loina mafam chada badal langthokpa taragadi modu phajadaba oirakani amadi leina tina polakpa yaba mayam ama lakani haibase khanbirakanda aina langthokkadraba posi mafam chai natraga chade haibase hana khanbiraga mafam chabada thambidaba taragadi hena masak theganba amadi hena phajahandaba lakani aduna amorakai khudingmak chinaba loraba polam khudingmak mafam chana thambiba isana langthokkadraba poto mafam chana thambirakanda paisa onthoknaba lambiromda changsinminasi Eikhoi kanaba punna longminasi haiba wafam thamjai jaga tu mapok lah. Boleh ada yang hendak kau, bah?